Taraganithoi suba Manipur Legislative Assembly ge Tares suba session haugadaba noma watlingaida Manipur Chief Minister N Biren Singh na mahaki famdagi resign tawkraba matung mahaki mahus sinaba miyoyama MLA Singhi maraktagi khanba ngamkidaba na maram oiraga tha asigi tang taraga humdoida Manipur Assembly bu suspended animation thamlaga President rule sana hankibagi mayokta Manipur praja miyamna yaningdaba phongdoktuna mafam da wakat mifam famduna Achouba matamda laingak ama semnaba demand tawrabaso Manipur da President rule Kuina Sangthana Thamlakpa Yabagi Achouba Mami ama tare haina press na phangba paw mana khangalakli paw sina makha taraduna hai Governor da state asigi thabak thauram pumnamak pangthokadaba maramna Ras Babanda leibagi mahutta all secretariat laklaga oina Famlagani haibagi thaurang laukatpa haukibata natana Governor ga loinana thabak subagi damak Deputy Secretary masuk masigi mathakta leiba Officer ani recommend taroknaba Chief Secretary da Ras Babandagi aiba serolama ngarang piduna khangan kibata natana Office Assistant Steno Typist yauna punna post mapan natraga tara piraknaba Chief Secretary da pautak pikre hairi Manipur kaiba yaroi haiba singasu kai halloi haina wari sanaba amadi separate administration taliba kuki singbusu makhoigi wa tadana wari sanariba Bharat lengaki thawong asidi nupi ani lon banupana nupi ani makku yana basatpa gumbani haina Manipur Human Right Commission ge hanagi acting chairman Advocate Khaidep Manina Fongdokre Mahakna Makha Taradana Haikibada Manipur da Lairiba BJP amadi Makoiga Sungsinariba MLA Singna Makoigi Maraktagi Miyoyamabo Leader Khanduna Atuba Matamda Lengak ama Semba Mathau Tai Mathang Thagi March Taradagi Haugadoriba Union Budget Session asigi manungda Lengak Sembang Amhodaba Tarabadi Union Government Parliament Putoktana President Rule Dissolution Natraga Suspended Animation asi Makhatana Satakiba Yana Lairi Haina Mahakna Makhatana Fongdokhi Kuki Singna Namna Kundariba Kangpopi District Mai Sang Naina Fangdaba Namara Moiraga District asigi Miyam Kudong Sadaba Kaya Mayok Nare Hairi Hiram asigi Matangda Mari Lainaba Authority na Miyeng Sangbiyo Haina Kangpopi Town Committee KTC na Thadrokpa Sirola Mana Kangalakli Sirola Sina Makataradana Hai MSPDCL Authority na 33 kV transmission line Mapung Fana Semjin Binaba Haizarabaso Thabakta Ontok Pidana Lairi Masida Sunatana Mari Lainaba Deputy Commissioner da Kayara Kana Haizarabaso Thabakta Ontok Pidaba Namara Moiraga No Magitangai Fadraba Thabak Taram Singda Akaiba Kaya Ohelle Karigumba District asigi Miyam da Mai Mapung Fana Fangan Batarabadi MSPDCL Revenue Collection Tabu Matamda Kangpopi Town Committee Amadi Miyam da Su Mateng Pangani Hairi Haukiba nong nini asida US tagi India da purakiba illegal migrants sing adugi manungda Sikh illegal migrants singi kogek namduna lauthok hanbagi damak asoba wathok ama oikre hairi Sikh illegal migrants sing Amritsar airport ta kogek yauduna leivagi video viral oirakpadagi Siromani Gurudwar Prabandhak Committee Maikarigi thawong asibu akan mamongda yaningdaba phongdokkibaga loinana Sikh singbu namduna kogek lauthok hanba sigi matangda Bharat lengangda matik saba action laukatkadabani hairi Sikh illegal migrant amana phongdorokpagi matung inna US authority na Sikh community ke sanabi ikai kumna dabaga loinana namduna kogek lauthok halaga kongkut yoling thangan ki haina phongdorokli Siromani Gurudwar Prabandhak Committee ki General Secretary na phongdokkibagi matung inna Sikh singbu asumna khonggoi naba sida Bharat lengangna tumina leifam thokte athuba matamda US ki authority da thawong asigi matangda waka thangalakani hainasu mahakna makhatana phongdokki Haukiba Inkumja Lisinganiga Kunga Marida Bangladesh da Mahirui Singna Kota System ni Mayokta Haurakiba Ihauna Mara Moiraga Laibak adugi Hanagi Prime Minister Sheikh Hasina Mahaki Famdigi Lauthokiba Tuda Mahirui Singi Matakta Aran Bathong Sing Sataki Haitana Maral Lere Haina Lauthokraba Bangladesh ki Hanagi Police Personnel Lisingamaga Yankigamapan Levigi Banungda Police Officer Nifuga Matoi Fagat Krehaina Authority na Fongdokre Pao Sina Makataraduna Hai Satakiba Ihaw aduda juvenile yauna mioi lising amaga samrigi matakta punsing mangan kibani nakalamuram da Bangladesh ki newspaper amoriba Prathom Alona masak maming taktoktaba police headquarter ki official amna phongdor kibagi wafam palladna
ihau aduda saitheng nanglaba mairoi singi imung manungna police station singda complaint tawrakhibaga loinana police personnel lising amaga yangkhaiga mapana si maral leire haina court na lauthokhibaga loinana aingi oiba thabak thorum sing laukhanaba wafam phongdorakhibani hairi social media platform ama oriba YouTube ta mioi kayana firola kamba se saduna video kaya thagaliba se yengsinduna regulation tawba mathau tare haina Supreme Court ngarang phongdokre Justice Surya Khan amadi en Kotesor Singh na saba bench amada Bharat lengak notice issue tawraduna hai YouTube ta yawriba firol akamba set pa video amadi tabada nungai taba wahai watang ngangliba video sing asigi mayokta Bharat lengak na action laukanaba thaurang tawrabadi khwaidagi afaba khongthang ama oigani haiki digital gi matam asida mioi khudingmakna masa masa gi phone da YouTube amadi tongan tongan platform sing hapli haidiba platform sing asida firola kamba set pa amadi tabada nungai taba wahai wata ngangliba video kaya upload tawduna thamli pikliba ngang sing nasu YouTube paiba maram moraga haidiba video sing asi thengnarudanaba matam sana yengsinduna off sin content regulation tawba mathau tare haiki